Ngarang numidang pung taret kami tara kama thoirom tarak pada yang pukul PS na konba thamna pukul khulgi maning delai ba tuisin Kuki village 4-wheeler gari tara kama ngarom de lakpa khusukulai Matik Chana Paiba Kuki zo terrorist singi ARONBA mifam ang pangtokre mafam asida hanna makhoi asoba kem ama leirambani hairi pause asina phangwa pauna haibada mifam asida saruk yakiba terrorist adu khamel lok amadi violent court fauduna lakhibani yamdo gari sing khusukulai Matik Chana Paiduna lakpa ubada mafam adu khunja sing amuk hana lan thok gadra haina mipaina ki hairi aduga makhoina mifam pangthok mifam aduga hirap laknadana mari suba mahar regiment gi post amasu lei hai mifam adu ngasi gi haukiba siroi lili festival gi mangoina pangthok po oigani thajanari festival asida mangjona na Kuki zogi group singi maikai digi maitei singna makhoi gi area fauduna saruk gi haloi haiduna phongdok pa leikibani tuisinda Kuki terrorist gi ARONBA mifam pangthokre Manipur ki integrity asi hongdok hongjin tawduna thugai ba yaroi amadi Manipur gi matang do wakhal amatagi mantikna ba yaroi haina BJP ki Northeast in charge Sambit Patrana phongdokre ngasi golata bida siroi lili festival hodok pagi thoram da paulo basat ki ba paumi singna tongbo bas thaba Manipuri haiba wahi Central Security Force na mudat ki bagi thong bu MP Sambit Patrana karna yaring da phongdok tuna mantikna ba yaroi haiba wafam tham ki bani media thadok pa video clipping amada Manipur gi maram da ningthine khanglaba Patrana hai golata bida thoki ba thodok adu leibak thibani thodok adu thokal amda ba yabani Magna hai BJP ki koina di Manipur ki integrity sikai be yaro hape phirep ngase su hongdri Manipur ki integrity ki matang de Union Home Minister na Amit Shah na thamki wafam palladuna Manipur ki integrity sukai ka heloi amasung apun bagi saktam ngakna bagi damakta khongpham set na lepkani hai ki bani ngasi thokiba thodok adu lautuna banate haina Patrana makhata na phongdokhi kanagumba thodok asi lautuna bani haina khanbiganu haina palladuna thodok asi lautuna ba sungna nate BJP gi mahut sinduna thamlibu wafam asi miyam na thajabiyu hairakli Nuclear की पांगल लाइरबा नॉर्थ कोरिया ना US की मिचंग ओइबा जापान दा वार्निंग पीखरे जापान मखोई की ओइबा प्रोटोटाइप रेगल चांगेंग तौना बहोनरगलिबा अदुदा नॉर्थ कोरिया ना मखोई दा अकनबा वार्निंग पीखरे जापान की माइकै दगी इलेक्ट्रोमैग्नेटिक रेगल असिना नॉर्थ कोरिया की माइकै दगी चथरपा अटैक सिंग ngakthongnaba amadi counter tawba yananaba honoragलिबा si suicide oigini haina नॉर्थ कोरिया की स्टेट मीडिया ना फोंगदोरकली Railgun sing asina hypersonic missile sing da counter tawba yabagi akanba pangal leiri makhoina explosive yaudana electromagnetic force sizinaraga meg manga charakna pungda kilometer 6000 yang na paiba ngamba gi khongjel da yeknabagi missile sing thugaiba ngamgadoribani masina takpadi North Korea gi missile sing adu Japan na thugaiba yanabagi sem saribani maduda North Korea na makhoi gi plan adu aremba tagani kanaroi haina warning pirakpani USA की न्यूक्लियर डील की मतंग द वरी सानबा से ओइबा यारोइदौरी खामेनै ईरान की सुप्रीम लीडर अयातोला अली खामेनै ना फोंदोखिबदा मा की लेबाक का USA की मरक्ता न्यूक्लियर की ओइबा नेगोशिएशन अमा यानबा पुरंगना होनरिबा से ओइबा यारोइदौरी US ना तौरकलिबा ईरान की यूरेनियम एनरिचमेंट प्रोग्राम लोइसनबगी डिमांड अदु ईरान ना याबा ngamloi haina फोंदोखरे खामेनै ना फोंदोरकपा वाफम असे US अमसुंग मा की लेबा अदुगा ईरान दा यूरेनियम enrichment tawbagi matangda ungkhanaba leiragliba asigi marakta lakhibani nuclear talk ki matkhada pangthoknanaba sem sanaringai yasinaba purakpagi Fibam ude masigi ona tainabada military gi oiba khuthoknabagi mami na hena sengna uragli hairi Donald Trump masamangna nuclear gi wari sanabadu lekhai taba ngamdrabadi Iran gi mathakta USA na military gi action chathagani haina kihanba laikhrabani madugi sem sabo oina Iran gi manak nakpa mafam singda USA gi forcing हानादगी मसिंग यामना लैबा हौरखी ईरान की सुप्रीम लीडर खामेनै ना फोंदोखिबदा USA गा सानरिबा न्यूक्लियर की वरी असि फल पुरकपा ngamloi मा खंगदे हाइखी मसिदा नतना US ना ईरान की न्यूक्लियर कैपेबिलिटी हेंगतनाबा थबक चथरगलिबा अदु मपुंग ओइना लेपननाबा डिमांड तौरकपा अदुगी ओना तैनाबदा ईरान की मखोई की प्रोग्राम असि अदुमक चथखिगनी मखोई की प्रोग्राम सिंग असि लानगी नते मियोइबगी कानाबरोमदा सिजिनगदबा प्रोग्राम नि हाइना फोंदोकली ऑपरेशन सिंदूरदा इंडिया की एयरक्राफ्ट कया काइखिबगे मांगखिबा एसेट की मतंगदा लेंगांगना तुमिना लेरिबा करिगिनो राहुल लोकसभादा ऑपोजिशन की लुचिंगबा ओरिबा राहुल गांधी ना एक्सटर्नल अफेयर्स मिनिस्टर एस जयशंकर बो टारगेट तौरदुना ऑपरेशन सिंदूरदा इंडिया की एयरक्राफ्ट कया यामना काइखिबगे अमसुंग ऑपरेशन असिदा इंडिया की एसेट कया मांगखिबगे हाइबगी मतंगदा ngasi फावबा लेंगांगना तुमिना लेसिलिबसी करिगिनो हाइना तखतखरे राहुल गांधी ना एस जयशंकर दा ऑपरेशन सिंदूर की मांगोइना टेरर इंफ्रास्ट्रक्चर दा
ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯄꯥꯀꯤꯁꯇꯥꯟꯗ ꯃꯥꯡꯖꯧꯅꯅ ꯈꯪꯍꯟꯈꯤꯕꯁꯤ ꯀ꯭ꯔꯥꯏꯝꯅꯤ ꯍꯥꯏꯔꯗꯨꯅ ꯑꯦꯁ ꯖꯣꯏꯁꯪꯀꯔꯅ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯣꯏꯅ ꯃꯤꯌꯥꯝꯗ ꯑꯆꯨꯝꯕ ꯈꯪꯍꯟꯐꯝ ꯊꯣꯛꯏ ꯍꯥꯏꯈꯤ꯫ ꯔꯥꯍꯨꯜ ꯒꯥꯟꯙꯤꯒꯤ ꯋꯥꯐꯝꯁꯤꯡ ꯉꯔꯥꯡ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯔꯥꯟꯕꯅꯤ ꯍꯥꯏꯅ ꯁꯦꯡꯗꯣꯛꯇꯨꯅ ꯑꯣꯄꯔꯦꯁꯟ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯁꯨ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯃꯈꯥ ꯇꯥꯅ ꯑꯦꯁ ꯖꯣꯏꯁꯪꯀꯔꯗ ꯇꯛꯈꯠꯇꯨꯅ ꯏꯟꯗꯤꯌꯥꯅ ꯑꯁꯨꯝꯅ ꯃꯥꯡꯖꯧꯅꯅ ꯏꯟꯐꯣꯔꯃꯦꯁꯟ ꯈꯪꯍꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯎꯪꯈꯠꯅꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨꯗ ꯏꯟꯗꯤꯌꯥꯒꯤ ꯑꯦꯁꯦꯠ ꯀꯌꯥ ꯃꯥꯡ ꯇꯥꯛꯈꯤꯕꯅꯤ ꯑꯃꯁꯨꯡ ꯃꯗꯨꯒꯤ ꯏꯚꯤꯗꯦꯟꯁ ꯁꯟꯗꯣꯔꯛꯈꯤꯕꯅꯤ꯫ ꯏꯚꯤꯗꯦꯟꯁꯁꯤꯡ ꯑꯗꯨ ꯑꯔꯥꯟꯕꯅꯤ ꯍꯥꯏꯔꯕꯗꯤ ꯂꯩꯉꯥꯛꯅ ꯄꯨꯊꯣꯛꯇꯨꯅ ꯃꯤꯌꯥꯝꯗ ꯑꯁꯦꯡꯕꯗꯨ ꯈꯪꯍꯟꯐꯝ ꯊꯣꯛꯏ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯪꯈꯤ꯫ ꯔꯥꯍꯨꯜ ꯒꯥꯟꯙꯤꯒꯤ ꯋꯥꯐꯝ ꯇꯥꯔꯒ ꯀꯣꯡꯒ꯭ꯔꯦꯁ ꯂꯨꯆꯤꯡꯕ ꯄꯋꯟ ꯈꯦꯔꯥꯅ ꯕꯤꯖꯦꯄꯤꯒꯤ ꯊꯧꯑꯣꯡ ꯑꯁꯤꯗꯤ ꯁꯤꯟꯗꯨꯔꯕꯨ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯂꯝꯗ ꯁꯤꯖꯤꯟꯅꯅꯕ ꯑꯃꯗꯤ ꯁꯤꯟꯗꯨꯔꯒꯤ ꯃꯤꯡ ꯂꯧꯗꯨꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕ ꯍꯣꯠꯅꯔꯛꯄ ꯃꯥꯜꯂꯤ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯣꯄꯔꯦꯁꯟ ꯑꯁꯤꯗ ꯏꯟꯗꯤꯌꯥꯅ ꯍꯥꯐꯤꯖ ꯑꯃꯗꯤ ꯃꯁꯨꯗ ꯑꯖꯍꯔꯅꯆꯤꯡꯕ ꯃꯔꯨꯑꯣꯏꯕ ꯇꯦꯔꯣꯔꯤꯁ꯭ꯇꯁꯤꯡ ꯍꯥꯠꯄ ꯉꯝꯈꯤꯗꯕꯁꯤ ꯏꯟꯗꯤꯌꯥꯅ ꯃꯥꯡꯖꯧꯅꯅ ꯃꯔꯨ ꯑꯣꯏꯕ ꯏꯟꯐꯣꯔꯃꯦꯁꯟ ꯄꯥꯀꯤꯁꯇꯥꯟꯗ ꯈꯪꯍꯟꯕꯗꯒꯤꯅꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯑꯥꯔꯝ ꯐꯣꯔꯁꯁꯤꯡꯗ ꯁꯣꯛꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕ ꯄꯣꯛꯍꯜꯂꯦ ꯍꯥꯏꯈꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟꯗ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯥꯒꯠꯄ ꯉꯝꯈꯤꯕꯒ ꯂꯣꯏꯅꯅ ꯂꯥꯜꯍꯧꯕ 5ꯁꯨ ꯐꯥꯈ꯭ꯔꯦ꯫ ꯉꯔꯥꯡ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯝꯁꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯐꯌꯦꯡꯁꯥꯕꯜ ꯂꯩꯀꯥꯏꯗꯒꯤ ꯁꯟꯖꯦꯝꯕꯝ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯆꯠꯊꯈꯤꯕ ꯁꯔꯆ ꯑꯣꯄꯔꯦꯁꯟꯗ ꯈꯨꯠꯂꯥꯏ ꯀꯌꯥꯃꯔꯨꯝ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯀꯤ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯐꯥꯒꯠꯂꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯗꯤ ꯃꯦꯒꯖꯤꯟꯒ ꯀꯣꯟꯅꯅ SLR ꯔꯥꯏꯐꯜ ꯑꯃ, ꯃꯦꯒꯖꯤꯟꯒ ꯀꯣꯟꯅꯅ ꯁꯦꯝꯗꯣꯛꯂꯕ .303 ꯔꯥꯏꯐꯜ ꯑꯃ, ꯃꯦꯒꯖꯤꯟ ꯑꯍꯨꯝꯒ ꯂꯣꯏꯅꯅ ꯄꯤꯁꯇꯣꯜ ꯑꯍꯨꯝ, ꯗꯤꯇꯣꯅꯦꯇꯔ ꯌꯥꯎꯗꯕ 36 ꯍꯩꯁꯤ ꯍꯦꯟꯗ ꯒ꯭ꯔꯦꯅꯦꯗ ꯑꯃ, 7.62 mm ꯒꯤ ꯑꯦꯝꯌꯨꯅꯤꯁꯟ 9, .303 ꯔꯥꯏꯐꯜꯒꯤ ꯑꯦꯝꯌꯨꯅꯤꯁꯟ 5, 5.56 mm ꯑꯦꯝꯌꯨꯅꯤꯁꯟ 10, WP ꯁ꯭ꯃꯣꯛ ꯒ꯭ꯔꯦꯅꯦꯗ ꯑꯃ, ꯆꯤꯌꯔ ꯁ꯭ꯃꯣꯛ ꯁꯦꯜ 5, ꯑꯦꯟꯇꯤꯅꯥ ꯌꯥꯎꯗꯕ ꯀꯦꯟꯋꯨꯗ ꯁꯦꯠ ꯑꯃ, BP ꯕꯦꯠꯆ 3, BP ꯐꯥꯏꯕꯔ ꯄ꯭ꯂꯦꯠ 8, ꯀꯦꯃꯣꯐ꯭ꯂꯦꯛ ꯄꯤꯌꯔ ꯗ꯭ꯔꯦꯁ 3, ꯀꯦꯃꯣꯐ꯭ꯂꯦꯛ ꯀꯦꯞ 2 ꯑꯃꯗꯤ ꯍꯦꯜꯃꯦꯠ 2 ꯔꯤꯀꯣꯚꯔ ꯇꯧꯕ ꯉꯝꯈꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯉꯔꯥꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯀꯥꯡꯕꯨꯅ ꯃꯅꯤꯄꯨꯔꯒꯤ ꯂꯥꯂꯧꯂꯨꯞ KCPP-WGꯒꯤ ꯂꯥꯟꯃꯤ ꯑꯃ ꯋꯥꯡꯒꯣꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯋꯥꯍꯦꯡ ꯈꯨꯃꯟꯗꯒꯤ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯩꯃꯄꯣꯛꯄꯝ ꯑꯕꯦꯝ ꯆꯅꯨ ꯑꯦꯂꯥꯏꯁ ꯁꯅꯥꯊꯣꯏ ꯑꯦꯂꯥꯏꯁ ꯀꯣꯅꯤꯀꯥ 25 ꯀꯧꯏ꯫ ꯂꯩꯐꯝ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯋꯥꯍꯦꯡ ꯈꯨꯃꯟ ꯃꯅꯤꯡ ꯂꯩꯀꯥꯏꯅꯤ꯫ ꯐꯥꯔꯕ KCPP-WGꯒꯤ ꯅꯨꯄꯤ ꯂꯥꯟꯃꯤ ꯑꯁꯤ ꯚꯦꯂꯤ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯏꯜ ꯄꯝꯞꯁꯤꯡꯗ ꯀꯤꯍꯟ ꯈꯪꯍꯟꯕꯒꯤ ꯊꯕꯛ ꯆꯠꯊꯗꯨꯅ ꯁꯦꯜ ꯈꯣꯝꯕꯒꯤ ꯊꯕꯛ ꯇꯧꯕꯅꯤ ꯍꯥꯏꯕꯁꯨ ꯈꯪꯕ ꯉꯝꯂꯦ꯫ ꯃꯉꯣꯟꯗꯒꯤ ꯃꯣꯕꯥꯏꯜ ꯍꯦꯟꯗꯁꯦꯠ ꯑꯃ, SIM ꯀꯥꯔꯗ 2, ꯑꯙꯥꯔ ꯀꯥꯔꯗ ꯑꯃ ꯔꯤꯀꯣꯚꯔ ꯇꯧꯕ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯥꯡꯕꯨꯅ ꯂꯥꯂꯧꯂꯨꯞ ꯑꯁꯤꯒꯤ ꯅꯨꯄꯤ ꯀꯦꯗꯔ 2, ꯅꯨꯄꯥ ꯀꯦꯗꯔ 1 ꯌꯥꯎꯅ ꯃꯤꯑꯣꯏ 3 ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯁꯒꯣꯜꯕꯟ ꯊꯤꯡꯒꯣꯝ ꯂꯩꯀꯥꯏꯗꯒꯤ ꯐꯥꯕ ꯂꯩꯕ ꯕꯔꯥꯒꯤ ꯀꯥꯗꯒꯤ ꯐꯥꯒꯠꯄ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯐꯥꯔꯕꯁꯤꯡ ꯑꯗꯨꯗꯤ ꯑꯣꯏꯅꯥꯝ ꯁꯥꯟꯇꯤꯀꯦꯁꯣꯔ ꯁꯤꯡ ꯑꯦꯂꯥꯏꯁ ꯏꯅꯥꯎꯇꯣꯟ ꯑꯦꯂꯥꯏꯁ ꯁꯥꯟꯇꯤꯈꯨꯃꯟ 35 ꯂꯩꯐꯝ ꯊꯥꯡꯒ ꯉꯥꯔꯛ ꯂꯩꯀꯥꯏꯗꯒꯤ ꯍꯧꯖꯤꯛꯅ ꯁꯒꯣꯜꯕꯟ ꯊꯤꯡꯒꯣꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯕꯔꯥꯒꯤ ꯀꯥꯗ ꯂꯩꯕꯅꯤ꯫ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯐꯥꯔꯕ ꯃꯤꯑꯣꯏ 2 ꯑꯗꯨꯅ ꯀꯥꯡꯉꯕꯝ ꯁꯣꯅꯤ ꯆꯅꯨ ꯑꯦꯂꯥꯏꯁ ꯁꯣꯏꯊꯣꯏ 19 ꯀꯧꯏ꯫ ꯂꯩꯐꯝ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯀꯣꯉꯥꯈꯨꯜ ꯃꯅꯤꯡ ꯂꯩꯀꯥꯏ ꯂꯩꯁꯥꯡꯊꯦꯝ ꯎꯃꯥꯗꯦꯕꯤ ꯑꯦꯂꯥꯏꯁ ꯇꯣꯝꯕꯤ ꯃꯆꯥ 19 ꯂꯩꯐꯝ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯥꯡꯃꯩꯗꯣꯡ ꯃꯌꯥꯏ ꯂꯩꯀꯥꯏꯅꯤ ꯍꯥꯏꯔꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯚꯦꯂꯤ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯗꯨꯀꯥꯟ ꯀꯌꯥꯗ ꯗꯤꯃꯥꯟ ꯂꯦꯇꯔ ꯄꯤꯁꯤꯟꯗꯨꯅ ꯀꯤꯍꯟ ꯈꯪꯍꯟꯕꯒꯤ ꯊꯕꯛ ꯆꯠꯊꯗꯨꯅ ꯁꯦꯜ ꯈꯥꯏꯕꯒꯤ ꯊꯕꯛꯇ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯦ꯫ ꯃꯈꯣꯏꯗꯒꯤ ꯃꯣꯕꯥꯏꯜ ꯍꯦꯟꯗꯁꯦꯠ 3, ꯋꯦꯂꯦꯠ 2, ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ 2,410 ꯑꯃꯗꯤ ꯑꯙꯥꯔ ꯀꯥꯔꯗ 2 ꯔꯤꯀꯣꯚꯔ ꯇꯧꯕ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯉꯔꯥꯡ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨ ꯑꯃꯅ ꯃꯅꯤꯄꯨꯔꯒꯤ ꯂꯥꯂꯧꯂꯨꯞ RPF, PLAꯒꯤ ꯀꯦꯗꯔ 2 ꯁꯤꯡꯖꯃꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯃꯩꯇꯩ ꯂꯝꯈꯥꯏ ꯆꯥꯖꯤꯡꯗꯒꯤ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯍꯨꯏꯔꯦꯝ ꯗꯤꯅꯦꯁ ꯃꯤꯇꯩ ꯑꯦꯂꯥꯏꯁ ꯁꯅꯥꯎꯇꯣꯟ 22 ꯀꯧꯏ꯫ ꯂꯩꯐꯝ ꯖꯤꯔꯤꯕꯥꯝꯒꯤ ꯁꯣꯔꯣꯛ ꯑꯇꯤꯡꯕꯤ ꯈꯨꯅꯧꯗꯒꯤ ꯍꯧꯖꯤꯛꯅ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯃꯩꯇꯩ ꯂꯝꯈꯥꯏ ꯆꯥꯖꯤꯡꯗ ꯂꯩꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯉꯣꯟꯗꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯃ ꯐꯥꯔꯦ ꯍꯥꯏꯔꯤ꯫ BJPꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯈ꯭ꯔꯦ꯫ ꯉꯁꯤ ꯑꯌꯨꯛ ꯃꯍꯥ ꯔꯦꯖꯤꯃꯦꯟꯠꯀꯤ ꯀꯥꯡꯕꯨ ꯑꯃꯅ ꯎꯈ꯭ꯔꯨꯜ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜꯒꯤ ꯄꯥꯎ ꯂꯧꯕ ꯆꯠꯄ ꯄꯥꯎꯃꯤꯒꯤ ꯇꯤꯝ ꯑꯃ ꯇꯣꯡꯕ MSTꯒꯤ ꯕꯁꯇ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯊꯥꯔꯤꯕ ꯑꯗꯨ ꯂꯧꯊꯣꯛꯇ꯭ꯔꯕꯗꯤ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯊꯤꯡꯕ ꯄꯤꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯃꯊꯣꯡ ꯍꯨꯛꯇꯕ ꯊꯧꯑꯣꯡꯅꯤ ꯍꯥꯏꯅ BJP ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯈ꯭ꯔꯦ꯫ ꯉꯁꯤ ꯅꯤꯖꯥꯏ ꯄꯦꯆꯨꯊꯦꯛꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ BJPꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ P. ꯄ꯭ꯔꯦꯃꯥꯅꯟꯗ ꯃꯩꯇꯩꯅ ꯍꯥꯏꯈꯤꯕꯗ ꯃꯅꯤꯄꯨꯔ ꯇꯨꯔꯤꯖꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯁꯤꯟꯗꯨꯅ ꯉꯁꯤꯗꯒꯤ ꯍꯧꯅ ꯄꯥꯡꯊꯣꯛꯂꯤꯕ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯐꯦꯁꯇꯤꯚꯦꯜꯅꯤ꯫ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯒꯤ ꯄꯥꯎ ꯂꯧꯕ ꯆꯠꯄ ꯄꯥꯎꯃꯤꯁꯤꯡꯅ ꯇꯣꯡꯕ ꯒꯥꯔꯤ ꯑꯃ ꯒ꯭ꯋꯥꯜꯇꯥꯕꯤꯗ ꯃꯍꯥ ꯔꯦꯖꯤꯃꯦꯟꯠꯀꯤ ꯀꯥꯡꯕꯨ ꯑꯃꯅ ꯈꯥꯝꯗꯨꯅ ꯊꯝꯂꯒ ꯒꯥꯔꯤꯗ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯊꯥꯔꯤꯕ ꯑꯗꯨ ꯃꯨꯊꯠꯂꯒ ꯆꯠꯂꯨ ꯅꯠꯇ꯭ꯔꯕꯗꯤ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯊꯤꯡꯕ ꯄꯤꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨ BJP ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ꯫ ꯃꯤꯌꯥꯝꯗ ꯄꯥꯎ ꯌꯧꯍꯟꯅꯕ ꯃꯊꯧ ꯄꯥꯡꯊꯣꯛꯄ ꯆꯠꯂꯤꯕ ꯄꯥꯎꯃꯤꯁꯤꯡꯗ ꯃꯍꯥ ꯔꯦꯖꯤꯃꯦꯟꯠꯗ ꯆꯠꯊꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯃꯊꯣꯡ ꯍꯨꯛꯇꯕ ꯊꯧꯑꯣꯡꯅꯤ ꯍꯥꯏꯅ ꯂꯧꯏ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯔꯇꯤꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯣꯏ꯫ ꯉꯁꯤ ꯍꯌꯦꯡ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔꯒ ꯎꯅꯔꯗꯨꯅ ꯍꯤꯔꯝ ꯑꯁꯤꯗ ꯃꯤꯠꯌꯦꯡ ꯆꯪꯁꯤꯟꯅꯕ ꯇꯛꯁꯤꯟꯒꯅꯤ꯫ ꯉꯁꯤ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯅ ꯆꯠꯊꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯌꯥꯝꯅ ꯁꯦꯟꯇꯤꯃꯦꯟꯠ ꯁꯣꯛꯄ ꯊꯕꯛ ꯑꯃꯅꯤ ꯍꯥꯏꯔꯤ꯫
ꯄꯥꯎꯅꯤꯡꯈꯣꯜꯗꯒꯤ ꯂꯧꯈꯠꯆꯔꯛꯀꯦ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯑꯦꯅꯤꯃꯦꯇꯦꯗ ꯁꯁꯄꯦꯟꯁꯟꯗ ꯄꯤꯑꯥꯔ ꯂꯩꯔꯛꯄ ꯊꯥ 3 ꯐꯥꯖꯤꯜꯂꯛꯂꯕ ꯑꯁꯤꯗ ꯕꯤ.ꯖꯦ.ꯄꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯅꯤꯡꯊꯤꯅ ꯃꯣꯠ ꯃꯥꯟꯅꯅ ꯄꯨꯟꯁꯤꯟꯕ ꯉꯝꯗꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯅ ꯁꯦꯝꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯑꯗꯨꯃꯛꯄꯨ ꯕꯤ.ꯖꯦ.ꯄꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ ꯈꯔꯅ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯕꯒꯤ ꯄꯥꯎꯗꯤ ꯂꯩꯔꯤ꯫ ꯂꯩꯔꯤꯕ ꯄꯥꯎ ꯑꯁꯤꯁꯨ ꯑꯃꯨꯛ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯉꯝꯗꯦ꯫ ꯃꯅꯤꯄꯨꯔꯗ ꯑꯦꯟ ꯕꯤꯔꯦꯟꯅ ꯂꯨꯆꯤꯡꯕ ꯕꯤ.ꯖꯦ.ꯄꯤꯒꯤ ꯂꯩꯉꯥꯛ ꯑꯃ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯊꯣꯛꯂꯤꯕ ꯀꯨꯀꯤꯅ ꯍꯧꯕ ꯂꯥꯟꯁꯤ ꯊꯣꯛꯂꯦ꯫ ꯊꯣꯛꯂꯤꯕ ꯂꯥꯟꯁꯤꯗ ꯀꯨꯀꯤ ꯑꯦꯝ.ꯑꯦꯜ.ꯑꯦ ꯇꯔꯥꯁꯨ ꯌꯥꯎꯔꯤ꯫ ꯂꯩꯕꯥꯛꯁꯤꯗ ꯀꯨꯀꯤ ꯖꯣ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯇꯥꯜꯂꯤꯕ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯗꯤꯃꯥꯟ ꯑꯁꯤꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄ꯭ꯔꯖꯥꯕꯨ ꯉꯥꯛ ꯁꯦꯟꯕꯗ ꯌꯥꯎꯔꯤꯕ ꯀꯨꯀꯤ ꯑꯦꯝ.ꯑꯦꯜ.ꯑꯦ ꯇꯔꯥ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯩꯉꯥꯛ ꯑꯁꯤꯅ ꯀꯔꯤ ꯑꯦꯛꯁꯟ ꯂꯧꯈꯠꯄ ꯉꯝꯕꯒꯦ? ꯀꯔꯤꯁꯨ ꯉꯝꯗꯦ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯄꯤꯑꯥꯔ ꯂꯩꯉꯥꯛ ꯂꯩꯔꯦ꯫ ꯑꯍꯥꯟꯕ ꯄꯤꯑꯥꯔ ꯂꯥꯛꯂꯕꯗꯤ ꯈꯔ ꯃꯈꯩꯗꯤ ꯐꯔꯕ ꯌꯥꯏ ꯈꯟꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯄꯤꯑꯥꯔ ꯂꯩꯉꯥꯛꯁꯨ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ꯫ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤ ꯂꯥꯛꯄꯅ ꯃꯤꯌꯥꯝꯅ ꯑꯃꯨꯛ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯂꯩꯍꯟꯕ ꯄꯥꯝꯅꯔꯦ꯫ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯕ ꯕꯤ.ꯖꯦ.ꯄꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯅ ꯍꯣꯠꯅ ꯐꯥꯎꯕꯗꯤ ꯍꯣꯠꯅꯔꯦ, ꯑꯗꯨꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯂꯩꯉꯥꯛ ꯑꯁꯤ ꯂꯥꯛꯀꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯇꯝꯕ ꯉꯝꯗ꯭ꯔꯤ꯫ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕ ꯉꯝꯗꯅ ꯁꯨꯝ ꯂꯩꯔꯛꯄ ꯇꯥꯔꯕꯗꯤ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯑꯃ ꯂꯥꯛꯇꯨꯅ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯒꯤ ꯃꯊꯛꯇ ꯍꯧꯔꯛꯄ ꯏꯍꯧ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯃꯇꯥꯡꯁꯤꯗ ꯕꯤ.ꯖꯦ.ꯄꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯅ ꯂꯩꯕꯥꯛꯀꯤ ꯏꯟꯇꯔꯦꯁꯇ ꯑꯊꯨꯕꯗ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯃꯨ, ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯕꯨ ꯇꯪꯗꯨ ꯂꯩꯇꯥꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯍꯟꯅꯕ ꯁꯤꯜꯂꯨ꯫